Hello मैम खुरमजरी एगी नाकुपिसे येंथी हापबा मतुंगदा हाइदी ऑनलाइन दगी चेलगा हापकिबदो मैम आइना शॉर्टदा अदो मैम फरद्रा अहान बे लेंजबने अदुगा बोराम हौरगे सिंजू योंगसाक सिंजू मतरगे अदुगा मुली सिगने सेसु मुली सिसु एगी हिंगोंदगी फुक्चबने आइना शॉर्ट हे उटपदो मैम अदो येंदेम सिसु हिंगोंदे हेलकपने अदुगा येंदेम सिदि यावरा ngasiगी कांगसोइसिदा मैमना यामना चानदबा मवोंगी कांगसोइ मा थोंजरके याम हावबा मुलीसिमा यावरनी अदुगा खामेन असंगबसे सिमा यावरनी हवाई उरी सिमा यावरनी मोय अहुमसे अखोई पुंजलगा कमाइन तौरगा थोंजरके कांगसोइदो अदुगा हैक्रुसिनने गार्डन दगी खुलुबनी यामद्रा अदुगा याइंगंगसिने हिंगोंदगी तालिनी मैम कंगहनगेना मैम एगी कांगसोइदो थोंबदो उच्चरगे मसिगी कांगसोइसे याम मीने याम चानदबा मवोंगी कांगसोइनी हाइदी खामेनने बारमासिका संगबदुने अदगी मुलीदी मणिपुरदा बौ खनाम चानदे अदुगा हवाई उरीदो पुंजलगा फजना कांगसोइ थोंजरके मैम हेक उबददी याम हावरोइदबा खागदबगा मालमगनी अदो याम हावबा कांगसोइनी कमाइन थोंगे हाइबदो आई उच्चरके मथंग मथंग अहनबदा मैम आइना प्रेशर कुकरदा अदुम थोंगगे इसिंग खरा लौरे अदुगा इसिंगसे सवलगे अदुगा मथंग मथंग पोट हापसरागे इसिंग सौरे मैम अहनबदा ngaरी खरा हापचले ngaरी जी लौद्रेको मैम सिददी लौबा नुंगाइतबगी अदुगा मथंगदा मोरोक अखोई अकंगबदो अदो खरा सिकाइरगा हापचले मैम अतेकपसु हापकनी अकंगबसु खरा हापकनी अकंगबसु कांगसोइदा हावे अदुगा अतेकपसु हाइदी मिक्स तौरगा हापसे हावेबको अदुगा अतेकप खरा थादरे मैम तिलौ खरा थादरे नापाकपी लेरदि मैम नापाकपी खरा हापसु याइको आई नापाकपीदो फबदे फरे अदो याम हेक्तोकपा पामुदना आई याम फजना हेक्त्रिबा हाइदी खरा हेना फहनगिगेना नाकुपीदि फजना हेक्पा यारे अदुगी हेअबने अदुगी ngasi कौखागा नाकुपीदुगा बोरा अमा फजना तौजरके मैम मथंगदना सि मुलीदो फजना सांतक तौरगा पातक सियान थादरे कगिनोदा मासिना मुनबदा खितंग हाइदी कुइना चंगनीना सियाना थादरे अदो मुलीसे चुमना चाबदसु याम हावबनी अचारसु हावबनीको मैम अदुगा हक्चांगसु याम फबनी अदुगा मथंगदनाने आलू खितंग मफोन तानबा आलू मचा अमा हापचले अदुगा अमुक्तंग ओटपीगे होजी हापतोबो पोट याम वाटलीको हवाई उरीसु हापत्रि मैम अदुगा ngसाइगी खामेन असंगबी अचौबिदो अदुसु हापत्रि सिगी कांगसोइ मोंगसे हेक उबददी हावतोबा मानदबा अदुगा याम हावबनी मैम अदुगा मथंगदने ngसाइगी हवाई उरीदो आइना तंखाइ तंखाइ खाइदोए कगिनोदा तिन याम चागलीदना अदुगी खरा मा हापे हवाई उरीसे अखोइगी सीना तबा खतंग पाक्तक तौबसु ले अदगी ngaki जौं मानबी काइन लेताइने अदुसु अदुम ओइ याइको मैम अदुम हावबने सिगी कांगसोइ मोंगसे थाजदना खुहाव अम तौबने अदुगा यामसु हेल्दी ओइबा कांगसोइने हाइतारे इंदम थाजदि हिंजांग मखल मखल थोइंगासिदा को याम चाहौगदौने अदुगा मु हवाई उरीसे हापीबगी ngहामु आइना फजना मिक्स अम तौबिरे मुनबसु अदुम याम थुना मुनबने हाइदी कुइना चंगदबनेबा अदुगा खामेन अचौबी असंगबीसे सिसिना लास्ट हापे मादी खरा बोब लाउबनिना थुना मुलीदना को अदुना सिना लास्ट हापीरे अदुगा सिगी कांगसोइसिदने कोई खामेन अचौबा असंगबा नतबा कोई पर्पलदो अदु हापा हावते असंगबना हेन हावे मोइसे चानैबा
ꯑꯗꯨꯒ ꯄꯨꯂꯞꯅ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯀꯥꯡꯁꯣꯏ ꯃꯑꯣꯡꯁꯦ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯗꯤ ꯑꯝꯇꯪ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯔꯤꯝ ꯇꯧꯗꯕꯅꯤ ꯈꯥꯕ ꯈꯣꯠꯄ ꯀꯔꯤꯝ ꯇꯧꯗꯕꯅꯦ ꯈꯥꯃꯦꯟꯕꯨ ꯀꯅꯥꯅ ꯀꯥꯡꯁꯣꯏ ꯆꯥꯏꯒꯦ ꯃꯨꯂꯤꯕꯨ ꯀꯅꯥꯅ ꯀꯥꯡꯁꯣꯏ ꯆꯥꯏꯒꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨ ꯆꯥꯔꯒ ꯈꯪꯒꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ ꯍꯥꯎꯇꯕ ꯔꯦꯁꯤꯄꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯆꯥꯎꯋꯦꯅ ꯀꯩꯁꯨ ꯁꯤꯌꯔ ꯇꯧꯔꯣꯏꯕ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯩꯗꯣ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯨꯟꯅꯕ ꯑꯗꯩ ꯃꯍꯤꯁꯨ ꯈꯤꯇꯪ ꯀꯪꯁꯜꯂꯛꯅꯕ ꯊꯣꯡꯕꯤꯔꯅꯤ ꯑꯩ ꯉꯥꯁꯨ ꯊꯥꯛꯇ꯭ꯔꯤꯀꯣ ꯊꯥꯛꯂꯛꯈꯤꯅꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯁꯤꯡ ꯈꯔ ꯁꯨꯔꯒ ꯊꯥꯛꯑꯦ ꯁꯤꯡꯗꯤꯕꯀꯣ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯁꯦ ꯍꯥꯎꯇꯦꯕ ꯈꯤꯇꯪ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯞꯄꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯈꯔ ꯑꯣꯠꯂꯒꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯤꯒꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯦꯟꯅ ꯃꯨꯟꯁꯟꯕꯗꯣ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣꯗ ꯃꯨꯂꯤꯒꯨꯝꯕꯁꯤ ꯌꯥꯎꯕꯅꯤꯅ ꯃꯨꯂꯤꯁꯤ ꯃꯨꯟꯕꯗ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯁꯁꯦ ꯈꯔ ꯁꯪꯂꯞ ꯇꯧꯅ ꯃꯨꯊꯠꯄꯗꯣ ꯍꯥꯎꯇꯦꯕ ꯈꯔ ꯍꯦꯟꯅ ꯃꯨꯟꯁꯤꯜꯂꯒꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯁꯤ ꯀꯥꯡꯁꯣꯏꯁꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯊꯥꯛꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯉꯥ ꯊꯥꯛꯇ꯭ꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯛꯇ꯭ꯔꯤ ꯐꯗꯤꯒꯣꯝ ꯊꯥꯛꯇ꯭ꯔꯤ ꯑꯗꯣ ꯑꯩ ꯃꯁꯤ ꯃꯤꯗꯤꯌꯝꯗ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯐꯔꯛꯑꯦꯕꯀꯣ ꯍꯤꯡꯒꯣꯜꯗ ꯑꯗꯨ ꯈꯔ ꯍꯦꯛꯂꯛꯑꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯈꯤꯇꯪ ꯃꯨꯟꯕ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯥꯁꯤꯁꯨ ꯑꯗꯨꯒ ꯉꯥꯁꯤꯅꯅꯦ ꯑꯌꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯒ ꯂꯩꯕ ꯂꯩꯇꯥꯏꯅꯦ ꯑꯗꯨꯏꯗꯣ ꯑꯅꯤꯈꯛ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ ꯀꯥꯡꯁꯣꯏꯁꯦꯀꯣ ꯉꯥ ꯑꯀꯪꯕꯁꯨ ꯍꯥꯎꯋꯦꯀꯣ ꯑꯗꯨꯒꯅꯦ ꯉꯥ ꯑꯇꯥꯎꯕꯒꯨꯝꯕ ꯂꯩꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯁꯦ ꯑꯩꯗꯤ ꯑꯐꯪꯕꯅꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯔꯩ ꯑꯔꯩꯕ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯒꯅ ꯍꯥꯞꯄꯦ ꯉꯥ ꯑꯌꯥꯏꯕ ꯂꯩꯔꯒꯅ ꯍꯥꯞꯄꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯑꯌꯥꯏꯕꯁꯨ ꯑꯃꯨꯛꯃꯨꯛ ꯂꯩ ꯑꯃꯨꯛꯃꯨꯛ ꯂꯩꯇꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯃꯌꯥꯝ ꯈꯔꯗꯤ ꯃꯨꯟꯁꯜꯂꯛꯑꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯍꯥꯞꯀꯗꯕ ꯍꯥꯏꯕꯕꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯕꯅꯤꯅ ꯂꯥꯁꯇ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯊꯨꯝ ꯌꯥꯛꯀꯗ꯭ꯔꯥ ꯌꯥꯝ ꯀꯤꯕ ꯊꯨꯝꯕꯨ ꯌꯥꯛꯑꯗꯤ ꯏꯟꯖꯥꯡꯁꯦ ꯍꯦꯛꯇ ꯃꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯃꯩꯇꯩꯒꯤ ꯀꯥꯡꯁꯣꯏ ꯍꯥꯏꯁꯦ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝ ꯁꯨꯝ ꯈꯜꯂꯨꯅꯦ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯧꯍꯜꯂꯒ ꯊꯥꯎ ꯑꯝꯇ ꯌꯥꯎꯗꯕꯤ ꯃꯌꯥꯝ ꯑꯩ ꯉꯥ ꯊꯣꯡꯕꯕꯨꯗꯤꯕꯀꯣ ꯀꯥꯡꯁꯣꯏ ꯀꯥꯡꯒꯧ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ ꯐꯅꯌꯥꯝ ꯃꯨꯟꯁꯤꯜꯂꯦ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯃꯈꯨꯝꯁꯦ ꯍꯥꯏꯐꯦꯠ ꯊꯝꯃꯒ ꯁꯧꯍꯟꯒꯦ ꯄꯨꯔꯥ ꯃꯨꯜꯂꯦ ꯃꯌꯥꯝꯗꯣ ꯁꯤꯗ ꯍꯦꯟꯅ ꯃꯨꯟꯁꯤꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯔꯣꯏ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯦꯡꯉꯒꯦ ꯃꯨꯜꯂꯤꯗꯣ ꯃꯨꯜꯂꯕ ꯍꯥꯏꯅ ꯃꯨꯂꯤꯁꯤ ꯃꯨꯜꯂꯦ ꯃꯨꯂꯤꯕꯨ ꯃꯨꯜꯂꯗꯤ ꯃꯨꯜꯂꯕꯅꯦ ꯑꯂꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯂꯨ ꯑꯅꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯦꯕ ꯑꯗꯩ ꯍꯋꯥꯏ ꯎꯔꯤ ꯈꯥꯃꯦꯟ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯃꯨꯟꯒꯟꯕ ꯄꯣꯠꯅꯤꯗꯅꯀꯣ ꯐꯖꯅ ꯃꯨꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯁꯇ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯀꯩ ꯇꯧꯕ ꯋꯥꯠꯂꯤꯕ ꯁꯤꯡꯖꯨ ꯋꯥꯠꯂꯤ ꯕꯣꯔꯥ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯛꯂꯨꯛ ꯊꯤꯕꯒꯁꯨ ꯎꯠꯂꯛꯈꯤꯒꯦ ꯉꯥꯏꯈꯣ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯤꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯑꯦ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯣꯠꯂꯒ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯨꯊꯠꯂꯅꯤ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝꯒꯤ ꯃꯅꯝꯁꯦ ꯆꯠꯈꯤꯗꯅꯕ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄ ꯎꯠꯂꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯀꯨꯞꯄꯤꯒ ꯑꯇꯩ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯀꯧꯈꯥ ꯈꯔ ꯍꯥꯞꯄꯒꯅꯦ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯍꯧꯗꯣꯏꯅꯦ ꯀꯧꯈꯥꯗꯤ ꯍꯥꯞꯆꯤꯟꯗ꯭ꯔꯤꯕꯀꯣ ꯍꯥꯞꯄꯦ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯇꯪꯈꯥꯏ ꯑꯃꯅ ꯑꯉꯥꯡ ꯀꯧꯈꯥꯁꯦ ꯄꯥꯝꯗ꯭ꯔꯗꯤꯅꯀꯣ ꯀꯧꯈꯥ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ
ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯀꯧꯀꯥ ꯍꯥꯞꯇꯕꯤ ꯍꯧꯔꯅꯤ꯫ ꯀꯧꯀꯥꯁꯤꯁꯨ ꯅꯍꯥꯟ ꯒꯨꯍꯥꯇꯤ ꯆꯠꯄꯗ ꯂꯩꯔꯛꯄꯗꯨꯅꯦ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯈꯔꯁꯨ ꯂꯩꯔꯤ꯫ ꯏꯔꯣꯝꯕ ꯈꯔ ꯆꯥꯈ꯭ꯔꯦ, ꯁꯤꯡꯖꯨ ꯈꯔ ꯆꯥꯈ꯭ꯔꯦ, ꯉꯁꯤꯁꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯅꯦ꯫ ꯀꯧꯈꯥ ꯕꯣꯔꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ, ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯒ ꯀꯧꯈꯥꯒꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯝꯕꯤꯅꯦꯁꯟꯁꯦ꯫ ꯑꯗꯨꯒ ꯑꯩ ꯄꯨꯔꯥ ꯗꯤꯞ ꯐ꯭ꯔꯥꯏ ꯇꯧꯗꯦ ꯃꯌꯥꯝ, ꯑꯩꯅ ꯕꯣꯔꯥ ꯍꯧꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯋꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯄꯥꯛꯄꯁꯦ ꯇꯧꯔꯦꯅ, ꯑꯗꯨꯒ ꯈꯤꯇꯪ ꯈꯤꯇꯪ ꯁꯦꯂꯣ ꯐ꯭ꯔꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯁꯤꯁꯤꯅ ꯑꯗꯨꯝ ꯌꯥꯏꯑꯕ ꯄꯨꯔꯥ ꯗꯤꯞ ꯐ꯭ꯔꯥꯏ ꯇꯧꯗ꯭ꯔꯁꯨ꯫ ꯑꯗꯨꯒ ꯃꯨꯟꯖꯜꯂꯛꯑꯦ꯫ ꯉꯁꯤ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯄꯨꯔꯥ ꯃꯩꯇꯩꯒꯤ ꯏꯪꯊꯝꯊꯥ ꯍꯤꯟꯖꯥꯡꯅꯤ ꯃꯌꯥꯝ, ꯌꯥꯝ ꯍꯥꯎꯕ ꯕꯣꯔꯥꯑꯣ ꯀꯥꯡꯁꯣꯏꯌꯣ ꯑꯗꯒꯤ ꯀꯔꯤꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯋꯣ꯫ ꯑꯗꯣ ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯦ ꯃꯊꯪ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪꯕꯨꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯋꯥꯠꯂꯦꯕ, ꯍꯥꯏꯗꯤ ꯍꯦꯛ ꯍꯦꯛꯄꯒ ꯕꯖꯥꯔꯗꯩ ꯂꯩꯕ ꯅꯠꯇꯕꯅꯤꯅ, ꯒꯨꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛ ꯇꯧꯔꯒ꯫ ꯑꯩ ꯕꯣꯔꯥ ꯌꯥꯝ ꯐꯖꯅ ꯃꯨꯟꯖꯜꯂꯦ ꯃꯌꯥꯝ, ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ? ꯑꯗꯣ ꯀꯧꯈꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯀꯧꯈꯥ ꯑꯣꯏꯗꯕꯒꯤ ꯑꯩ ꯇꯪꯈꯥꯏꯁꯨ ꯈꯥꯏꯗꯣꯛꯇ꯭ꯔꯦꯕ, ꯃꯄꯨꯝ ꯃꯄꯨꯝ ꯀꯔꯛ ꯆꯤꯛꯄꯗꯣ ꯍꯥꯎꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ꯫ ꯇꯣ ꯃꯁꯛꯀꯁꯦ ꯅꯥꯀꯨꯞꯄꯤꯁꯤꯅꯅꯦ ꯄꯨꯔꯥ ꯐꯒꯠꯂꯛꯄꯗꯒꯤ ꯍꯔꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟ꯫ ꯅꯄꯥꯛꯄꯤꯁꯨ ꯈꯔ ꯐꯒꯠꯂꯛꯑꯦ, ꯑꯗꯨꯅ ꯅꯄꯥꯛꯄꯤꯒꯤ ꯄꯥꯛꯅꯝꯒꯨꯝꯕ ꯂꯩꯗꯅ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯊꯪ ꯎꯠꯆꯔꯛꯀꯦ꯫ ꯕꯣꯔꯥ ꯈꯔꯗꯤ ꯀꯣꯟꯅ ꯍꯧꯔꯒꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯉꯥꯡꯁꯤꯡ ꯆꯥꯈꯤꯔꯣꯏ ꯍꯥꯏ, ꯁꯤꯅ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯒꯤ ꯍꯧꯕꯤꯔꯦ ꯑꯩꯅ ꯀꯧꯈꯥ ꯕꯣꯔꯥꯁꯦ ꯈꯔ꯫ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ, ꯑꯩ ꯏꯇꯣꯝ ꯊꯥꯒꯠꯆꯔꯦ꯫ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯃ ꯁꯨꯔꯦ ꯌꯣꯡꯆꯥꯛꯀ ꯑꯗꯒꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯒꯤ ꯃꯔꯣꯏ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ, ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯦ ꯃꯌꯥꯝ꯫ ꯆꯥꯛ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯦ, ꯕꯣꯔꯥ ꯂꯩꯔꯦ, ꯀꯥꯡꯁꯣꯏ ꯍꯥꯞꯊꯔꯛꯑꯒꯦ ꯁꯤꯗ꯫ ꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯩ ꯃꯌꯥꯝ, ꯈꯥꯃꯦꯟꯅꯦ, ꯃꯨꯂꯤꯅꯦ, ꯍꯋꯥꯏ ꯎꯔꯤꯅꯦ ꯌꯥꯟꯁꯜꯂꯒ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯡꯕꯅꯦ ꯃꯌꯥꯝ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯃꯌꯥꯝꯅ ꯈꯟꯕꯤꯒꯅꯨ ꯍꯥꯎꯔꯣꯏꯅ, ꯑꯝꯇꯪ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ, ꯆꯥꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ꯫ ꯀꯩꯝꯇ ꯈꯥꯗꯕꯅꯤ, ꯀꯩꯝ ꯇꯧꯗꯕꯅꯤ ꯃꯌꯥꯝ ꯀꯥꯡꯁꯣꯏ꯫ ꯌꯨꯝꯂꯣꯝꯗ ꯂꯩꯔꯝꯕ ꯃꯤꯅ ꯊꯣꯡꯒꯅ ꯑꯃꯨꯛ ꯍꯥꯎꯅꯤ, ꯅꯄꯥꯛꯄꯤ ꯍꯥꯞꯄ ꯌꯥꯏ, ꯑꯗꯒꯤ ꯑꯍꯥꯎꯕ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯄ ꯌꯥꯏ, ꯅꯠꯇ꯭ꯔ ꯃꯌꯥꯝ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯉꯥꯗꯨ ꯈꯛꯇꯅꯤ, ꯉꯥ ꯑꯌꯥꯏꯕ ꯌꯥꯝ ꯍꯥꯞꯄꯤꯒꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯀꯥꯡꯁꯣꯏꯁꯦ꯫ ꯑꯗꯒꯤ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯀꯥꯡꯁꯣꯏꯗꯣ, ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯌꯥꯝ ꯄꯥꯝꯃꯦ꯫ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯦ, ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦ꯫ ꯊꯦꯡꯛ ꯌꯨ꯫